थेंगनबा लेंगाकना डिजिटाइजेशन दा माय ओनसिलकपनि हाइना मणिपुर की चीफ मिनिस्टर नोंथोम बिरेन हाइख्रे। आमजूगी निफु तरुक सुबा मपो कुमोन थौरम पांगथोक्तुना मापन सुबा जर्नलिस्ट पोस्टमेट लिसिंग अनि तरामापन गी मनामथुन येंथोक्रे। अमदी नौना साबा लोइरबा ट्राइबल वर्किंग वुमेन्स हॉस्टल चीफ मिनिस्टर एन बिरेन संगादुना मियामना खुसिनख्रे। खुरमजरी टाइम्स ऑफ मणिपुर की मणिपुरी पाव मियंग ताबिरिबा मैम पुनमपु आशाप्रिया तराम नोकचरी नसीगी मरुबा पावसिंग मचाखाइन पिजरी। डिजिटल ट्रांजेक्शन लमदमसी करप्शन फ्री ओहनबदा अचौब मतेंग ओइरगनी। करप्शन अमदी डाटा मैनिपुलेशन तौब थेंगनबा लेंगाकना डिजिटाइजेशन दा माय ओनसिलकपनि हाइना मणिपुर की चीफ मिनिस्टर एन बिरेन हाइख्रे। वाफम असी इम्फाल ईस्ट डिस्ट्रिक्ट एडमिनिस्ट्रेशन अमदी HDFC पुन्ना खुसमनना सेंदुना इम्फाल ईस्ट DC पंचायत भवन दा पांगथोकिबा डिजिटल पेमेंट सिस्टम फॉर इम्फाल ईस्ट थौरम दा हाइखिबनी। डिजिटाइजेशन दा कोइना कन्ना खुमांग चाउसले ओननबा कन्न होनराइजे कनो करप्शन एमदी मैनिपुलेशन मधु यादनबगी या मपुंग ओइबा पोर अमने मसी डिजिटाइजेशन नाखैसेना करप्शन सुम कनो से नंगनी हबकी लेंगा के थाजब लै आई 90% आई थाजे 10% अमदी मरमदी समटाइम्स अखोगी लैरिबा ऑफिशियल सिंग से सिगी माइंडसेट अमखक कितंग अमा दरकार लेखिनी अदुना ने अखोइना याम तोइना अखोइ ऑर्गेनाइजेशन तौरकांदा एम्प्लॉयीसिंग से मोइदा भाव ताहानबा अदुमगी 10% नै खाइस। ngasi launch taukiba digital payment asina hana lamgi khazana thibada pata chingbada deed registration tawbada license renew tawbada amadi atai atopa tax kaya thibada internet banking debit nataga credit card season aduna cashless transaction tawbada achoba khudong chaba ma pigadori HDFC bank khusam naraga paikhalakliba venture asida POS machine taramathoi circle office turret sub registrar office ahum da thamduna digital payment service sing asigi khudong chaba sing fangalagani इम्फाल ईस्ट की रेवेन्यू विलेज चामगा हुमफुतरा निथोई की मनुंगदा रीसर्वे तौबना मरम ओइरगा कंप्यूटराइज तौद्रिबा विलेज तरा मंगा थादोकलमलगा कंप्यूटराइज तौरबा विलेज चामगा यांखै तरेता हाइबा खुदोंग जाबा सिंग असि फंगलगनी नाकलामरोमदा ngasi लॉन्च तौकिबा नेशनल जेनेरिक डॉक्यूमेंट्स रजिस्ट्रेशन सिस्टम हाइरिबा सॉफ्टवेयर असि लमगी ममल लेपा अमदि लमगी रजिस्ट्रेशन तौबदा सिजिनरगनी वन नेशन वन सॉफ्टवेयर की कॉन्सेप्ट सेमगलखिबा सॉफ्टवेयर असिना लमगी ममल लेपगी सर्टिफिकेट असि इंटरनेट की खुथांगदा माउस की क्लिक अमदा मियामदा फंगनबसु होनरी। Thank you. All Manipur Working Journalists Union Sinduna ngasi Manipur Press Club ta Union asina linkhalakiba chahi nifu taruk mapung farapagi kumon thoram pangthokrai thoram aduda Manipur ki Chief Minister N Biren Union ki President Bijoy Kakching Tabam Editor Guilds Manipur ki President Khogendra Khomdram amade Manipur Hills Journalists Union ki President Ramkung Pamaina athoi beleng birek pasing wana sarugya khi lamdam asida laiba paumi singna sarugya duna pangthokiba thoram aduda amju ki founder member singda achamba khudol piduna igai khumna botki loinana chahi asigi yausang kumhai manungda pangthokiba mapan suba journalist sports meet ki manama thumsu yenthokhi thoram aduda athoiba mithunlen gi warol pidaduna Chief Minister N Biren hai लमदम असिदा लैरिबा पाउमी सिंगी ओइबा पेंशन स्कीम की सेंफम हेनगत हनबा लेंगाकना होनरगनी मसिगी सुमथक्ता पाउमी सिंगना मणिपुर की मपानदा चटपा मतमदा मणिपुर भवन सिंगदा लैनबगी खुदोंग चाबा सिंग पीनबा होनगनी हाइखी नाकलामरोमदा मणिपुरदा पाउमी सिंगना लौरिबा थौदांग असि यामना चावी हौजेक मणिपुरदा लैरिबा CAB नागा पीस टॉक अमदे तोंगान तोंगानबा इश्यू सिंग असि मतम कुइमनबना मियामदा तंगदु लैतादबो हेले इश्यू सिंग असि की वारोइसिन अथुबा मतमदा लाकलगनी हाइना थाजबा पीखी
लोइनना हौजिक मणिपुरदा मयाई काबा निसाना मरम ओइदुना ओइरक्लिबा फिबम असिगी मतंगदा पल्लदुना मयाई काबा निसाना पीरिबा चैथेंग असि पाउमी सिंगना मियामदा मरिक चुमना पाउदमदुना निसा थिंगनबा होनसी ममांगदा लमदम असिदगी यु थिंगनबा वाफम कया खनाखिबा लेरे मदुदा मियामगी मोट येंगलुरगा यु असि चटना कांगलोन अमगी मखादा लेगलाइज तौदुना मपानदा थादोकपना अचुंबा खोंथांग ओइगद्रा हाइबतुसु मखा ताना खनाखिगनी हाइकी अखोई की लेरिबा मणिपुर की लेरिसी ओनली अंडरग्राउंड लेबगी नतब कोई कम्युनिटी याम बनिना अद कम्युनिटी खुदिमा मागी इंटरेस्ट लोइना वर्क तोंग अपुनबा माइंडसेट अमा पुरकपा ngamdo we are Manipuri natrana we are Indian haibasigi makhoi wakhal da changba ngamdo kuki gi tawba naga gi tawba maitai gi tawba pangal gi tawba dongna the fracture society ma da koi hobli lakadana paumi oi bada aduga pau phomu gumba paaba gumba yam lu oi kois kana ko mamagi interest so khidra haibi मधुमंगना पाउमी सिंगी मैच्योरिटी दुना ngase Manipur थोनिंगदो थोक्तबने लवे थौरमदुगी प्रेसिडेंट के ओइबा वारोलदा आमजुगी प्रेसिडेंट बिजोय काकचिंग ताबमना ममांग सरकारना प्रेस कॉलोनी सानबगी दमक पिरंबा लम अदु मनाक नाकपा सरकार की क्वार्टर दा लैरिबा मियोय सिंगना येतलदुना साइन बोर्ड ना चिंगबा थुदेक लंबा थेंगनरखी मसिगी मतंगदा लैंगाक ना मीडिंग चंगबिदुना अथुबा मतमदा येनरिबसी लोइसिनबिदुना तोंगान तोंगान बा डिस्ट्रिक्ट तगी लाक्तुना बारादा लैबा पाउमी सिंगी येंगलगा मफम असिदा मतिक चाबा प्रेस कॉलोनी अमा साबिनबा लैंगाकी पुनिंग चिंगसिनखी Tribal Affairs and Hills Government of Manipur na non-lapsable control pool of resources ki senthang makhada Chingmairong da laiba Adim Jati Complex da lupa crore ahum changna sakiba Tribal Working Women's Hostel ngasi Chief Minister and Birena Sangaduna miyam da khusina kre Thauramadu loisilakpada Paumi Singna hangba wahangi paukum piraduna Chief Minister and Biren hai NRC gi matang da lamdam asida lairiba miyamna mi painingai oide state asi Article 371 gi makhada lairibani masigi sumathakta handa Guwahati da pangthokiba neda gi conference da Union Home Minister Amit Shah nasu Article 371 da ahongba leiroi haina phongdokiba laikhrabani adum oinamak border area singda lenga ki maikai digi akanba cheksin thorang lokhatuna mitop sing khandokpagi thabak chathari haiki Honorable Home Minister Amit Shah ji ne handaki Northeast Council ki da yam clearly neda gi mifam da yam clearly high gre madudi kari no hai kada hanagi leiriba existing laws Nagaland da leiriba Arunachal da leiriba ILP gi dagi kano da Mizoram da leiriba loina madu even akoi Manipur gi Article 371 si leiri high report me am si amata touch ta ro haramina akoi yam ka hena अखोई सिदे चंगकनी नत्रगा खुंदागिनी हाइबगी पखनिंगा लेते अदुगी मथक्ता तौदोरसे अदु खंदोबसिंग अखोई सिटीजनशिप पीबसु यार 2014 की डिसेंबर की तारीख 18 की ममांग लैग्रबा अमदि मदुदा क्लेम तौग्रबा कांगबु हाइबनी अदु मसिदे अखोई याम काहेना मिपाइनिंगाई ओइदे अखोई गेट जिरीबाम माउ मोरे अदुगा एयरपोर्ट अदगी एवरी पुलिस स्टेशन खुदिंग कोई मदुगी चेकिंग याम कोना कनखलली है ना दमाइन थमसे CM masamaknasu ngasi sangaki ba thoram masida masigi loisinda pot myam se athuba matamda loisinda begisu masamakna direction khar pi khabusu akoina thingnarai hajaning budi haigi ba pot ase kayam athuba manungda akoi laizarba department loinana sarkar sina loisinda ba pot ase kyam athuba manungda loisilakadagi haibse mayam ngaiminarasi paudam jareba rolibin camera person ga loinana blessing gang mai Tom TV News Adim Jati paugi markhana te me break ma logsari Hello Food Express na adom adom gi mata manghandana home delivery tawbugi khudong chaba pijari ngasi mak housing mak adom na adom gi mobile da click ani khak nambiduna Hello Food Express ki apps asibu hapchin biu apps asigi matengna adom gi apamba chaningba chanaba makhal sing anakpa amadi arapa da leiriba Manipur gi apamba hotel sing dagi mahau leina chabiu atenba matam gi manungda apamba sanaba makhal sing Hello Food Express na vijariba home delivery ki khudong chaw silogi Hello Food Express your favorite food delivery
Kangla food product ti iram dong ya seng ma mahong. Yeng dio garlic mixer khatana tana Kangla gi no food item singi mahok khangla bada ngauroi daw kana bu lei bagi. Kangla Canback Industries की थामाबन DM College Western Gate की मायूक नबद लेबा Can Enterprises Showroom की opening ceremony लागलेबा September कुमाथोई लिसिंगनी तराग मापंदा पांथुक चरगनी opening ceremony असिका मरी लेना Canback photo contest अमसु थमजरी contest असिकी आहान मना लुपा लिसिंग तरा अनि सुमना लुपा लिसिंग मंगा अदुगा अहुम सुमना ना लुपा लिसिंग अहुम थमजरी सरुग याबिनिंग बसिंगना हाइदबा नुमिनेसी की पुंग मापन फावदा लेंथोक बिरगलगा Canback Industries की Canback अममम पायरगा photo section अमा पांथुक चरगनी हाइरिबा फोटो सी Canback Industries की Facebook page ता अपलोड तवरगा लाइक मसिंग ख्वाइदगी याम्बा कंटेस्टेंट दा मनासी पिजगनी ब्रेक की मथुंदा मयाम तराम लोकचरी मखाताबा पाउदा The Good Karma Foundation Thangana Tangkak Naina Chatharakpa Regular Campaign Save Loktak No Arlek Loktak Kansi Haiba Banner Makada Mangarak Subo Ina Sendra Tourist Kya Koiba Mafam Singda Amonakai Sengdo Kray Thoramaduda Tourist Port Asige Koiba da Laiba Sendra Youth Club Sendra Amadi Sendra da Laiba Kontramathoi Suba Assam Rifles Yauna Pakistan Lamtu Sisengki Kontramathoi Suba Sendra Post ki Mezarna Hodoktuna Chathakiba Campaign Aduda Yamlaba Plastic ki Polam Sing Kongat Pangam Kibaga Loinana Lam koiba lakpa miyam da point manga yauba pamphlet sing yen thoktuna Loktak kanna ba paujel sing piki ngasigi thauramadu da saruk yakiba singna Loktak kan ba haibasi miyam gi khutta lei haiba yauna warep manga lauki warep sing adudi amor akai mafam chana hundoktuna mahuksa gi khalda akai ba piroi da ba pambai puthokpa plastic ki polam sing season adaba natraga recycle tawduna senthok lakna ba hona ba Manipur ki ching sing amadi lambi gi matai singda mahai chaba upal wapal na pumsang sanganduna ayinga sagi khal ngak na ba loinana wahai marang kaina puthokuna chinjak tami pan tangdana chinjak ki mapu oina ba hona ba ising gi ichel thingduna energy lobagi mahuta nungsit nungsadagi energy longna ba hona ba amadi makhal makha kaya gi tilhar hidak na chingba singi machum sing ising gi ichel da tin khidana ba pambai puthokpa yaure hairiba point manga asi miyam hupna khangminaduna thabak ta onthoknaba Manipur lengakna athuba matamda thabak onthokpada mateng pangbinabasu lengaki pungning chingsilakli Wavagai High School Wavagai gi Marifu manga suba mapok kumon thoranga loinana High School Living Certificate Examination lising ani taramapanda school asigi oina mark wangna fanglakhraba mahairoi singda achamba khudol piduna pungning thagatkhrai ngase Kakching District ki Wawagai da laiba school asigi recreation hall da pangthokiba thoramadu da athoiba mithunglen oikiba kairak Wawagai gi Jila Parishad member M Jayanta Kumarna miyamna school gi nungbi da hai laikatuna amadi school gi firal jingkhatuna hawdokhi thoramgi saruga moina Wawagai High School asibu hawdokpiramba miyoi taret ki imung manunggi miyoi singda khudol pot sing piduna ikai kumna bodki loinana chahi asigi oina Bosem na lauba hai SSLC examination da school asigi oina mark khwaidagi wangna phangkibi mahairoi M Arvani amasung M Payal anida achamba khudol piduna pungning thogatki thoramadu da mahairoi singna nat ki oiba jagoi isai amadi thangta gi thoram singsu utki Irava Celebration Committee ICC Manipur amadi CPI Nambol Branch Local Council na khusam naduna ngarang Nambol Khori Leikai Youth Association Hall da Maudra Humdoi Suba Beplabe Viragi Mapo Kumon Thoram Pangthokrai Thawmadu ga mari leinana TH Banumatina Mahaki Mapuroi bagi Thoram Pangthoklakpa singdagi Nambol da Pangthokliba sina khwaidagi nungaiba apen fawe Mahaki Mapuroi baga tinaramba marup sing yauramba party asina asigumba thoram ama simbi bagi damak thagatpa fongdokladuna Matung dasu sin mangambo oibiu haiki Thoramadu da sarugyakiba CPI Manipur State Council gi State Secretary L Sotin Kumarna Biplabi Viragi Mitamama Imphal Bazar gi mayolda athuba da soidana khilagani haina sulauthoki Nakalamaromda Thoramadu da sarugyakiba CPI gi National Executive Member Dr M Narana Irabat puning singba oina thabu mama chatharakpagi saruga moina Biplabi Virabu ningsingduna Thoram sipang thokpane Irabasu September thada pokhi aduga miro taduna Burmada yaukibasu September 13 dane Irabat alinkhalamba party asigi secretary oikiba Beblabi Birasu September 15 da pokhi aduga awa ana khwaidigi thengnaba thasu oibana September thabum asi party asina thabum palan oina pangthokuna lakpani haina phongdokhi
mangada assembly loibu yaw ko sibi praja ka kariyam nari brai wa ko it's not the way to hope you assembly phabi ho praja ni shu mayam se nahi na diyo patuda praja ni khada bu hobi ke praja ni khada bu se ni mange ko assembly ka praja ni khada bu lai dira MLA मंत्री के प्रजान खाजो ले दिवस है अचो को वहां मनी को चुम्ने के केरो का हाई को की नुमाई न रहना छाये पहला नवजा नमस्ते तो की आई खमोई देवी उन तो किसी को किसी खुद खांगे नहीं को प्रजान या आई कोई ना मस्जिद पब्लिक की मीटिंग दा हाई की वैसी मोई पापता होए अदु ता दा बसिया रही मणिपुर की तोंगान तोंगान बा मफम सिंगदगी लाकपा CPI की थौमी सिंह ऑल मणिपुर नुपी मरुप के मियोय सिंह कयासु थौरमदु द सरुक यादुना बेबलबी बीरा अमदी लमयानबा इरावत की सक्तमदा हिकलेक तमखी इंस्टीट्यूशन ऑफ इंजीनियर्स इंडिया मणिपुर स्टेट न सिंदुना ngarang lamboy khongnang khongda leiba मणिपुर ट्रेड एंड एक्सपो सेंटर दा लाइवै खरबा भारत रत्ना मोक्सा गोंदम बेवेस वारायागी चामगा यांखै मापन सुबा मपोकुमोन पालन थौरमगी सरुक अमो आइना यांखै निथोई सुबा इंजीनियर्स डे की थौरम पांगथोखरै थौरम अदुदा सरुक याखिबा इंडियन इंस्टीट्यूट ऑफ इंजीनियरिंग मणिपुर स्टेट की मेंबर ए नरेंद्र वाथा सिंहना लाइवै खरबा भारत रत्ना मोक्सा गोंदम बेवेस वारायाना ngallingai matamda masagi oizaba thadokuna खुनाय असिगी याइफनबगी दमक्ता सेमगा सागतखिबसिंग अदु ngasigi mirolna kaufam thokte hairaduna नौरिबा इंजीनियर सिंगनसु महाकी वाखलोंदो तुंग इनम ngamnabagi pandamda ngasigi thauramasi pangthokpani haiki इंजीनियर सिंग दमक्तदी यामना मरु ओइ हरे मनमदी माना तौरम थबक सिंग जे खोगी लंबी थोंग सेंबा ड्रेनेज सिस्टम ऑफ खोगी मैसूर स्टेट अदे इरिगेशन सिस्टम अदगी हुजिक लेरिबा कृष्ण सागर डैम कायना साबसी मागी अचौबा कंट्रीब्यूशन नि अदुना खोइना माना तौगिबा पुक्चेन सेंगना तौगिबा थबक तुगी दमक्ता 1952 दा अखोगी भारतना पिगिबनी गवर्नमेंट ऑफ इंडिया ना अदुना मागे तौरम थबक मयाम दु पुक्चेन सेंगना तौरम थवायौना तौरम अदु अखोगी लेरिबा स्टेज दे लेरिबा इंजीनियर पुनमंगनसु माना खंगना फजना तौरम थबक सिंगगी मतुंगदो इनबगी पांदम अमदा अखोइना मसी पालोन से तौजब मुन कैचर प्रोजेक्ट USA की मखादा लैबा साशी किरण चैरिटेबल ट्रस्ट न सिंधुना चाही नौरिबा क्लास 6 तगी 10 फाउगी मनुंगदा लैबा नुपी मचा सिंह करमना मेंस्ट्रुअल साइकिल हौद्रिबा अमदी हौरबा मतुंगदा करमना मैनेजमेंट तौगनी अमदी हाइजीनिक ओइनना बखोटनागनी हाइबगी मतांगदा अवेयरनेस प्रोग्राम अमा ngarang कस्तूरबा गांधी बालिका विद्यालयदा पांगथोखरै थौरम अदुगा मरी लेनना डॉक्टर खेलेनाना चाही नौजरीबी मेंस्ट्रुअल साइकिल हौद्रिबा नुपी मचा सिंगदा अकीबा अमदी पाखतपा पोक्तनबा लोइनना मखोइगी पेरेंट्स सिंगदा अकीबा तौदना मखोइदा थेंगनरिबा अवाबादु फोंदोकपा ngamnaba amadi मैनेजमेंट करमना तौगनी हाइबा मतांगदा अवेयरनेस प्रोग्राम असि पांगथोकपनी हाइना हाइखि ट्रस्ट असिना अमुखन्ना चामथोकलगा सिजनबा याबा चाही अनि हेना चटपा नुपी मचा सिंगदा यामना कानबा पीबा सैनिटरी नैपकिन सिंग लेमने यंथोखि ट्रस्ट असिना मणिपुर की मनुंग हंजिन लैबा मफम अमदी गवर्नमेंट स्कूल सिंगदा अवेयरनेस पीबा अमदी सैनिटरी नैपकिन सिंग लेमने यंथोकपगी थबक चथकीगनी हाइखि It's a US-based NGO, and our program is to provide reusable, washable menstrual kits to girls so that they do not miss school. So we give our kits completely free because we have found that girls drop out of school once they start menstruation, and we want them to continue their education. So last year in October, Mooncatcher project came to India, and we set up a manufacturing unit in Delhi, and now we are providing the education and providing the free kits to schoolgirls who need them the most. And because a lot of the girls are unaware, and there are a lot of myths and taboos about this subject, and also mothers do not openly talk to their daughters. So through using a video and question interactive session, we clear all their doubts and want to give them a positive body image and for them to feel proud of themselves. Mostly girls out here in schools or colleges, we use only sanitary napkins which are not reusable, which are disposable, nothing never go. So we are donating the sanitary pads which are rewashable, reusable, and which is very environmental friendly. So use only, and what are the things which is going through during this period, we are just trying to explain to them, making them aware about the body changes. क्वाकैथेल बाजार लैबा अपुनबा इरैपाक महिरोय सिनपांग लोप एम्स की मयाई लोइसंगदा एम्स की प्रेसिडेंट रोमेन खुमुजमगे मिदेंग मखादा इरमदम असिगी तंगदु लैत्राद्रबा इशू कयादा अमदे
Mahiroi khunai gi yaifana ba chatharakpa thabak thoram kaya pakthok chauthokna amadi khumang chausinna एम्स की सिंथा कया पांगबदा हेना मपांगल लेनबगी पांदमदा लुप असिगी इम्फाल ईस्ट की मसा लोइसंग माइ पाकना हांगदोख्रे हाइना लुप असिगी चेरोल अमना हाइरक्ले चेरोल असिना मखा तारकलिबदी मसा लोइसंग असिगी ओइना फ्रैंकी निंगोम्बमना प्रेसिडेंट लाइश्रम शिवानंदना सेक्रेटरी जनरल मिलान वाइखोमना फाइनेंस लिली लोंगजमना पब्लिसिटी एंड प्रोपेगेंडा ओइना थौपुगदबसिंग ओइना खल्ले हाइरी पाउगी मरथना तेम ब्रेक अमामुक लौजरी Mega Monsoon Offer. Be a lifetime subscriber of Lamjingba Times daily newspaper at rupees 10,000 only. For more details, please come and visit our Lamjingba Times office at Uripok Laikurembi Laikai, Imphal West, or contact us at 8837353352 or 9402 991 938. AIYF Manipur State Council Sinjaduna Lamyanba Luching Purel Hijam Irawat the tribute Taujaba Kunmari Suba State Level Jananeta Hijam Irawat Saithai Shi Changdamnaba Pangthok Jaragan Category Ani Thokna Khaidok Jai Junior Amasung Senior Category Form Thajan Bagi Aroiba Numitna 18 September 2019 Date of competition 22nd September 2019 Mafamna JN Manipur Dance Academy Imphal Competition Sigi Form Pampamna AIYF Office Irawat Bhavan Group Mahalteng Imphal Manipuri gi Sejak Pishingna Form Tang Lobi Dana Asida upcoming singer Saruk Yabiyo aduga masigi competition asi khalaliba sejak singidi amna soba platform mo idini Manipur gi nongle inkhalak libi singna Saruk Yabiyo Kunmari Suba State Level Jananeta Hijam Irawat Saithai Nupani kaina kumai rau za athek pubide leishari ngai dana aduda puniga dahada puniga ngasi de kaino yare nung phadoksu koi pubibedo akhoi di phangjadrabani ngai khone ai wasisu yam nungai pauni ne ahum lak suba langbal kaithel pangthokadori ajidi kaida hapta kan jimuda asengwira mane DS Enterprises Kaisam Thongna Khodol Tamliba ahumlak suboina pangthokadoriba Langbal Kaithel Meet the Star Fashion Show Dance Competition Tapta Night Musical Night amadi angang singidamakta oina Disneyland item na singba kaya na miyamda kumay oihangadoriba ahum suba Langbal Kaithel adidi yam nungai ni adi miyam do nangonda ne yengba chalusena ne haige toriba Break matungda makataba pau pijori Naga Council Dimapur gi Public Action Committee State asigi lairiba check post singda State amadi non-state organization singna ain kaina man puba gari singdagi tax low riba sing asigi mathakta midiang changlagani haikre Hiramasigi matangda Public Action Committee PA Shina Nagaland gi Governor amadi Chief Minister da Wakacherol pisin kraba matung State asigi lairiba check gate singda unauthorized oiba mongda kanagumba khara natraga organization singna tax khomgaliba singi mathakta Nagaland government na midiang changba hokre Karigumba makha tana chathaраклabadi ain gi matungina lokhatpam thokpa thabak lokhalakane aduga ain gi wangmada tax khomgatpa lairabadi state sarkar da khangalakna basu khangankhre Nagaland gi chief secretary ne thokpa cherolamana haidi Nagaland sarkar na sinaba department kharana sarkar na lepa changda tax natraga royalty lawba natana atopa miyoi natraga organization amatada tax khomgatpa gi ayaba piba leite haidi Panbayabadi Waka Cherol Aduda Dimapur Fauduna Chatliba Man Puba Gari Sing Asida Escort PBba Amade Check Post Singda Security Personnel Sing Deploy Tobu Haibu Wafam Sing Yauri Nakalamoromda Nagaland Voluntary Consumer Organization Amadi Kohima District Truck Owners and Drivers Union na PAC na ain kaina tax law riba singi mayokta changsilakliba khongthang asida mapung fana sogat kre Jammu amadi Kashmir gi Poonch district ki line of control area da lairiba khul sing amadi forward post sing da Pakistan gi lanmi sing na ngarang numidang motor cell kaya kapsilakpagi thodokta army jawan kaya asokapan nangkhre haina official gi report amana phongdorakle ngarang numidang pung 13 makhairom tarakpadu aida LOC da mathau toriba army personnel sing gi mathakta motor cell kaya Pakistan gi maikai degi kapsilakhe maduda mathau toriba army personnel sing adu asokapan nangkhibani Nakalamoromda Chahi asigi manungda Pakistan ceasefire gi chana kanglon thugaiduna nomai kapsilapagi thodok lising aniga yankhai hena chatharakpada miyoi kunithoi sire haina India government na phongdokre hiramasigi matangda Ministry of External Affairs ki spokesperson amana hai haukiba chahi lising ani supna humda lauthokraba ceasefire ngakna chanaba Pakistan da kayara khana khangan krabasu ngasi fawba thabak to onthorakpa laitre
United Nations ki mifamda Pakistan na Kashmir gi wafam puthoklatpa loinana India bu miyoi bagi hak khongau nei haina maral sirakraba matungda ministry na wafam asi phongdorokibane LOC amasung international border da ceasefire thugai bagi thawong toina chatharakpana ngamkhai paringda khundariba khunja sing mipaiba pokhalle masida India gi maikai degi yariba makhai khut handana ba hotnaduna lakli hairaduna ngamkhai wangmadagi nomai kapsilakpa amadi terrorist thazilakpagi thawong leptana chatharaklabadi yumlon naba leibak ani gi marakta pamdaba thodok thoglakpa yai haiki Prime Minister Narendra Modi amasung US ki President Donald Trump anina Houston da December 22 da pangthokadaba diaspora event da punna saruk yargani hairi panba yabadi luchingba anina joina takraba Indian sing unabagi thawramadуда punna saruk yagani yaroi haibagi matangda chap chaba ma khangmangamdana leirakpani miyoi lising cha kayana saruk yagadawriba mitin aduda President Donald Trump su wangangadawri Malemgi khwaidagi chawba democracy chatpa US amadi India ani gi marakta asigumba thawramasina leibak ani gi marakta partnership ki mari fagarhanabagi chawba khudong chaba ama pibata natana energy amasung lalol ete ki mari hena fagarhanabagi lambi puthokpada khudong chaba ama piragani haina press secretary na phongdorokle miyoi lising yankai henmana saruk yadana Houston gi NRG stadium da pangthokadawba thawramaduda saruk yanaba hana register tawkhre hairi ngasi ayuk phone ki ba pauche singda kari kari maru ba pau yaw ki bage habdu mayam puna khaminasi Lamjingba Times Manipur State Commission for Women gi tara humde suba foundation day fang thokre nupi singda chathaba miyot minai kiningai oiba mong de hengat lakli Nazma Heptula lupa crore chatruk supna humdraga taret ka dasmik mapan teruk utilization thagat tabana makha taba senthang lok thabang amdre Lakliba December 19 dagit kunithoi phauba Manipur Indigenous Games Meet pangthok lagani Chief Minister Border Town Moreda lut tauba leptri miyoi ani fagat pangamkre Naga Peace Accord ki waroisin purakpa yet palaite ethnic line da waroisin purakpa yaroi Sunil Sangai Express CM Sinba pamba singi irang handri irang thoknaba toknga sandokpa chumde UCM waroisin purakpa da Manipur interest sokpa yaroi Manipur State Dental Registration Tribunal Fibam Tadre Poknafam Nupi bu thakwang thamlakpa lamdam masda nupi ki crime kaya tholakli basi aphaba khudam natte thakai ama chupna chathakadaba Ayushman Bharat Fakhwara Padan lamsang chatpa khongchat amaga loinana hokre Department singi asoiba Manipur gi Water Resource Department in charge ngakta ngaire State Health Department na sarkar gi rule thugaiduna official sing mathau tawhalle Department kunthani bangi UC lising mariga chachat supna taruk pikhattabadagi lupa koti lising taruk supna humdra taret dasmik mapan taruk ki senpham thadoktana leiri sarto Jas amasung infrastructure watpana casting pending laibagi achauba maram oiri justice Huyen Lanpau Manipur Civil Services Combined Competitive Man Examination lising ni tara taruki wathok SC na Manipur High Court ta panduna lairi ba casting sayol nipan gi manung da loisina na bakhanghan lakle gawagi di lambi hana semjillaga MBX na hangani hairi Manipur dadi Naharol gi thaudang Imphal the drug HIV AIDS ki matang the United Nations ki International Conference pangtokani Dr. Nazma Heptula Manipur gi sitharaklaba indigenous game ama oiriba mukna mang khidana ba mukna gi stadium ama saragani CM athauba thangi mayada makut thamduna buktan induna Guinness record thamkhre October tha phawgi manungda Naga Fish to ki waroisin purakadabani hairiba asiga mari leinana khananainaba mifam pangthoklagani classical training loiduna Trainee singda sewing machine singyan thokre Sana Laibak Mayai Kaba drug ki matang da Manipur ni yumbu oino UN conference pangthokani governor Women Commission mapanggal kalhan batangai fade masagi sahi yangkai manga suraba mina ikat na de doctor CM Biran sahi yangkai manga sudribara hangnarakli Pisto ki matang da khanana naba UCM na miyam gi mifam kokre BJP Manipur President Sin Gadauri Sagaida anaba puduna hanglap ki khunjasing na layeng bachatnari Ichel Express Manipur State Commission for Women gi tara humde subama pokkumon pangthokre drug ki problem sing khanana naba UN International Conference Imphal da pangthok lagani governor Framework Agreement ki matang da alert campaign semle September 18 da one day public alert meeting pangthok lagani UCM awareness piduna sanitary napkin yan thokre numit humne gi training loisin kre athauba athaubi singi khubam da haitha laithaba thoram pangthokre
इरैबाक ngamkhaigidamak thawaina pontha pikhrabasingi mafamda haitha laitha tamkhrai fees accord ki waroisina akaiba piba yaroi nupi angang da miyot minai sathaba hengalakliba silengak na miyeng sangadabani manipur na yumbu oiduna numit ini UN conference pangthoklagani haksel gi lamda anawa mayon lakpa hore Aroibada maroiba paw mukhanna Corruption amadi data manipulation tauba thingnaba lengakna digitization da mai onsilakpani haina Manipur ki Chief Minister Nomthomban Biren haikhrei Amjugi ni futaruk suba mapo kumon thoram pangthoktuna mapan suba journalist post met lisingani tara mapan gi manamukhi thokrai amadi nauna saba loiraba tribal working women's hostel Chief Minister and Biren sangaduna miyamna khusina khrei Hausuki wenadi matang asida Manipuri Paulushin jare paumi eng tabiri ba mayam puni mapu ASHAPRIYA namukana khurumjari